ꯗ ꯀꯥꯝꯗꯕꯤꯗ ꯉꯁꯤꯗꯤ ꯉꯧꯔꯒ ꯊꯣꯡꯕꯅꯦ. ꯌꯥꯝ ꯊꯤ ꯄꯥꯝꯈꯠꯂꯦ. ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟ ꯂꯩꯕꯗꯒꯤ ꯃꯌꯥꯝ ꯑꯩ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ. ꯑꯦꯡꯒꯜ ꯈꯨꯂꯧꯁꯦꯀꯣ ꯈꯨꯠ ꯋꯥꯏ ꯁꯪꯉꯒ ꯌꯥꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯣꯏꯌꯦꯕ. ꯑꯗꯣ ꯃꯌꯥꯝ ꯑꯩꯒꯤ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟꯁꯦ ꯑꯗꯨꯝ ꯄꯥꯝꯕ ꯌꯥꯎ ꯇꯥꯔꯗꯤ or ꯂꯩꯒꯗꯕ ꯂꯩ ꯇꯥꯔꯗꯤ ꯃꯌꯥꯝ ꯑꯩ ꯂꯤꯡꯛ ꯑꯗꯨꯝ ꯍꯥꯞꯄꯝꯒꯦ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯃꯌꯥꯝ ꯑꯗꯨꯝ ꯆꯦꯛ ꯇꯧꯕꯤꯌꯣ. ꯑꯗꯨꯒ ꯑꯩꯒꯤ ꯀꯣꯄꯟ ꯀꯣꯗ eat away stress 11 ꯀꯣ ꯑꯁꯤ ꯁꯤꯖꯤꯟꯅꯕ ꯃꯇꯝꯗꯁꯨ 11% off ꯑꯣꯏꯗꯣꯏꯅꯦ. ꯁ꯭ꯀꯥꯏ ꯕꯤꯛꯀꯤ ꯋꯦꯕꯁꯥꯏꯠꯇ ꯆꯪꯉꯒ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ ꯃꯌꯥꯝ. ꯑꯗꯒꯤ ꯑꯇꯣꯞꯄꯁꯨ ꯃꯌꯥꯝ ꯌꯥꯎꯋꯤꯗꯅꯀꯣ. ꯑꯗꯨ ꯑꯗꯨꯝ ꯌꯦꯡꯕꯤꯌꯣ. ꯑꯗꯣ ꯑꯩ ꯁꯨꯝ ꯀꯦꯃꯦꯔꯥ ꯁ꯭ꯇꯦꯟꯁꯦ ꯑꯩꯉꯣꯟꯗ ꯁꯨꯝ ꯅꯨꯡꯉꯥꯏꯕꯗꯣ ꯑꯗꯨꯗꯨꯒꯤ ꯍꯥꯏꯕꯅꯦ. ꯑꯗꯨꯒ ꯃꯌꯥꯝꯅ ꯁꯨꯝ ꯂꯩꯅꯤꯡ ꯇꯥꯔꯒꯁꯨ ꯆꯪꯒ ꯌꯦꯡꯕꯤꯌꯣꯕ. ꯁꯟ ꯊꯣꯡꯕꯁꯦ ꯑꯣꯠꯂꯤꯉꯩ ꯍꯥꯎꯋꯦ ꯍꯥꯏꯌꯦ. ꯃꯌꯥꯝ ꯑꯗꯨꯝ ꯈꯔ ꯍꯥꯞꯄꯅꯤ. ꯑꯗꯨꯒ ꯑꯃꯨꯛ ꯉꯧꯔꯒꯦ. ꯍꯧꯖꯤꯛꯀꯤ ꯃꯍꯤ ꯍꯥꯞꯈꯤꯕꯗꯨꯅꯦꯕ ꯑꯃꯨꯛ ꯀꯪꯁꯤꯟꯗꯣꯏꯁꯦ. ꯑꯃꯨꯛꯀ ꯈꯔ ꯍꯩꯖꯔꯒꯦ. ꯒꯦꯁ ꯌꯥꯝ ꯂꯩꯈꯠꯄ ꯅꯠꯇꯦꯕꯀꯣ, ꯃꯤꯗꯤꯌꯝ ꯐ꯭ꯂꯦꯝꯗꯅꯦ ꯑꯗꯨꯝ. ꯁꯤꯁꯦ ꯍꯧꯖꯤꯛ ꯑꯃꯨꯛꯀ ꯏꯁꯤꯡ ꯍꯥꯞꯈꯤꯕꯗꯨꯅꯦꯕꯀꯣ, ꯑꯃꯨꯛꯀ ꯀꯪꯁꯤꯜꯂꯛꯑꯦ. ꯑꯃꯨꯛꯀ ꯏꯁꯤꯡ ꯑꯃꯨꯛꯀ ꯍꯥꯞꯀꯦ. ꯍꯥꯞꯆꯔꯦ. ꯍꯧꯖꯤꯛ ꯑꯃꯨꯛ ꯃꯍꯤ ꯉꯧꯈꯤꯕꯗꯣ ꯑꯗꯨ ꯀꯪꯁꯤꯜꯂꯛꯑꯦꯕꯀꯣ. ꯁꯤꯅ ꯀꯪꯁꯤꯜꯂꯛꯄꯩꯁꯤꯗ ꯃꯅꯝꯒꯗꯤ ꯅꯨꯡꯁꯤꯔꯅꯤ. ꯃꯍꯤ ꯑꯃꯨꯛ ꯍꯥꯞꯆꯟꯖꯔꯦ. ꯑꯗꯨꯒ ꯑꯃꯨꯛ ꯈꯔ ꯍꯥꯞꯆꯟꯒꯦ. ꯉꯁꯥꯏꯒꯤ ꯃꯍꯤꯗꯣ ꯑꯃꯨꯛꯀ ꯀꯪꯁꯤꯟꯖꯔꯦꯕꯀꯣ. ꯑꯗꯨꯒ ꯁꯟ ꯊꯣꯡꯕꯒꯤ ꯍꯥꯎꯕꯁꯦ ꯑꯩꯗꯤꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇꯣꯏꯅ ꯑꯣꯠꯄꯁꯦ ꯌꯥꯝ ꯍꯥꯎꯋꯦꯅ ꯃꯤꯅ ꯍꯥꯏꯔꯛꯑꯦꯕꯀꯣ. ꯑꯗꯨꯒꯤ ꯌꯥꯝ ꯑꯣꯠꯆꯔꯦ. ꯑꯗꯨꯏ ꯃꯃꯥꯡꯗꯩꯁꯨ ꯑꯣꯠꯄꯗꯤ ꯑꯗꯨꯝ ꯑꯣꯠꯂꯦ, ꯍꯥꯏꯗꯤ ꯑꯣꯠꯅꯤꯡꯕ ꯑꯗꯨꯝ ꯐꯥꯎꯋꯦꯕꯀꯣ. ꯑꯗꯨꯒ ꯁꯤꯒꯤ ꯃꯍꯤꯁꯦ ꯀꯃꯥꯏ ꯍꯥꯏꯅꯤ, ꯑꯗꯨꯝ ꯑꯣꯜꯂꯛꯄꯒꯤ ꯑꯃꯈꯛ ꯂꯩꯗꯥꯏꯅꯦ, ꯃꯍꯤꯗꯣ ꯌꯥꯝ ꯍꯥꯎꯕꯤꯗꯣ ꯑꯗꯨꯅꯦꯕ ꯑꯣꯏꯗꯣꯏꯁꯦ. ꯅꯪꯁꯤꯜꯂꯒ ꯀꯨꯡꯁꯤꯜꯂꯒ ꯍꯥꯎꯗꯣꯏꯅꯤ. ꯉꯁꯤ ꯐꯖꯅ ꯍꯥꯎꯅ ꯆꯥꯔꯛꯑꯒꯦ. ꯑꯃꯨꯛ ꯀꯪꯁꯤꯟꯈꯔꯦ. ꯄꯨꯡ ꯑꯃ ꯐꯥꯖꯤꯜꯂꯛꯑꯦꯕꯀꯣ. ꯁꯨꯃꯥꯏꯅ ꯁꯨꯝ ꯉꯧꯈ꯭ꯔꯒꯦ ꯑꯣꯏꯅ. ꯃꯍꯤ ꯑꯃꯨꯛ ꯍꯥꯞꯆꯤꯜꯂꯦ. ꯐꯖꯅ ꯉꯁꯥꯏꯒꯤ ꯃꯍꯤ ꯑꯃꯨꯛ ꯇꯧꯕꯗꯣ ꯀꯪꯁꯤꯜꯂꯛꯑꯦ. ꯑꯃꯨꯛ ꯈꯔ ꯍꯩꯖꯤꯜꯂꯒꯦꯕ. ꯃꯐꯣꯟꯗꯤ ꯐꯖꯅ ꯇꯥꯖꯔꯄꯣꯠꯅꯤ. ꯑꯩꯒꯤ ꯁꯟ ꯊꯣꯡꯕꯁꯦ ꯄꯨꯡ 1.5 ꯍꯦꯟꯖꯤꯜꯂꯛꯑꯦ. ꯐꯖꯅꯗꯤ ꯍꯥꯎꯔꯅꯤ. ꯃꯅꯝꯒꯁꯦ ꯌꯥꯝ ꯅꯨꯡꯁꯤꯔꯦ ꯁꯟ ꯊꯣꯡꯕꯗꯣꯀꯣ. ꯍꯥꯏꯗꯤ ꯃꯥꯒꯤ ꯇꯦꯛꯆꯔꯁꯦꯀꯣ, ꯃꯐꯣꯟ ꯐꯖꯅ ꯇꯥꯕꯗꯣ ꯇꯥꯔꯦꯕ. ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯆꯥꯗꯣꯔꯤꯕꯅꯤ. ꯃꯐꯣꯟ. ꯃꯊꯪ ꯚꯤꯗꯤꯑꯣ ꯊꯦꯡꯅꯔꯁꯦ. ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯨ ꯇꯥꯔꯤꯕ ꯇꯧꯔꯤꯁꯦ ꯌꯦꯡꯉꯤꯕ ꯃꯌꯥꯝ. ꯑꯩ ꯚꯤꯗꯤꯑꯣꯁꯤꯕꯨ ꯌꯦꯡꯕꯤꯔꯤꯕ ꯈꯨꯗꯤꯡꯃꯛ ꯊꯥꯒꯠꯆꯔꯤ. ꯑꯗꯨꯒ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯗꯕ ꯌꯥꯎ ꯇꯥꯔꯗꯤ ꯃꯌꯥꯝ ꯁꯕꯁꯀ꯭ꯔꯥꯏꯕ ꯁꯨꯡꯁꯣꯏ ꯇꯧꯁꯟꯕꯤꯔꯝꯃꯣ. ꯑꯗꯨꯒ ꯃꯌꯥꯝ ꯑꯩꯒꯤ ꯐꯦꯁꯕꯨꯛ ꯄꯦꯖ ꯑꯃ ꯂꯩꯕꯅꯦ, ꯑꯩ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯄꯝꯒꯦ ꯃꯌꯥꯝ. ꯑꯗꯨꯁꯨ ꯃꯌꯥꯝ ꯑꯗꯨꯝ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣ. ꯑꯩꯒꯤ ꯗꯦꯂꯤꯒꯤ ꯑꯗꯨꯝ ꯑꯞꯗꯦꯠ ꯊꯥꯒꯠꯄꯅꯦꯕꯀꯣ ꯃꯌꯥꯝ. ꯑꯗꯣ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣ. ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯑꯦꯀꯥꯎꯟꯁꯨ ꯗꯦꯁꯀ꯭ꯔꯤꯞꯁꯟꯗ ꯍꯥꯞꯆꯔꯝꯒꯦ. ꯑꯗꯨ ꯃꯌꯥꯝ ꯐꯣꯂꯣ ꯇꯧꯕꯤꯔꯛꯑꯣ. ꯑꯗꯣ ꯃꯌꯥꯝ ꯉꯁꯤ ꯑꯩꯅ ꯆꯥꯗꯣꯏꯁꯦ ꯁꯟꯁꯥ ꯕꯤꯐ ꯊꯣꯡꯕ.
beef thongba charo hai ma'am do inakan da tholamage ado yam hawdoine ma'am ngasi ai pung ama makhai hena thonge bako cooker da kam da bi ngasi ngaura thongbane chak yam lame ado camera khrin bai go matam khulau amne chak ka inga pone ado ma'am chaba horage hawdoine kaino ga yaw da bi ne ngasi de mahi do kang ngoksan bi do khongbra hawdoine ma'am 산가 맘 야워. 고하고 자대. 고하고 없네. 햄버거 향이 참 사. 구이는 파단 통아 파단 하래 구하면 자대 선통 뭐냐 그냥 띠빵 갈래 이거 어디가 현자도 배양 quỷ âm hào lên mà thì Sansha Thongba dạ hào đa điện bán thong rầm nè bạn hỏi cho em
ꯌꯥꯝ ꯍꯥꯎꯋꯦ ꯃꯌꯥꯝ ꯆꯥꯁꯟꯕ ꯉꯝꯃꯦ ꯁꯤꯗ ꯑꯩꯅ ꯉꯁꯤ ꯊꯣꯡꯉꯤꯕ ꯁꯟꯁꯦ ꯕꯤꯐꯁꯦ ꯃꯆꯨ ꯍꯥꯞꯇꯦꯉꯣ ꯉꯁꯤ ꯆꯥꯛ ꯌꯥꯝ ꯌꯥꯝꯕꯅꯦ ꯃꯥꯅ ꯇꯛꯁꯟꯈ꯭ꯔꯦ Rất hot. ꯃꯌꯥꯝ ꯚꯤꯗꯤꯑꯣꯁꯦ ꯂꯣꯏꯁꯜꯂꯒꯦ ꯌꯥꯝ ꯍꯥꯎꯈ꯭ꯔꯦ ꯑꯩꯅ ꯍꯧꯖꯤꯛ ꯆꯥꯈꯤꯕꯗꯣ ꯌꯥꯝ ꯍꯥꯎꯋꯦ ꯇꯁꯦꯡꯅ ꯌꯥꯝ ꯍꯥꯎꯋꯦ ꯑꯗꯣ ꯃꯊꯪ ꯚꯤꯗꯤꯑꯣꯗ ꯑꯃꯨꯛ ꯊꯦꯡꯅꯔꯁꯦ